ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯪꯍꯟꯖꯔꯤ꯫ ꯗꯨꯔꯥꯟ ꯀꯞꯀꯤ ꯉꯁꯤ ꯁꯨꯇꯤ ꯇꯪꯈꯥꯏ ꯊꯥꯒꯅꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 1ꯗꯒꯤ ꯂꯝꯕꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗ ꯑꯍꯣꯡꯕ ꯂꯩꯒꯅꯤ꯫ ꯍꯌꯦꯡ ꯏꯝꯐꯥꯜꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 138 ꯁꯨꯕ ꯗꯨꯔꯥꯟ ꯀꯞ 2022 ꯍꯧꯗꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡ ꯍꯥꯞ ꯍꯣꯂꯤꯗꯦ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯄꯁꯄꯥ ꯂꯧꯊꯣꯛꯅꯕ ꯌꯥꯎꯅ ꯗꯤꯃꯥꯟꯗ 32ꯒ ꯂꯣꯏꯅꯅ ꯑꯃꯁꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯦꯁꯣꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯀꯦꯄꯤꯇꯦꯜꯁꯤꯡꯗ ꯉꯁꯤ ꯆꯠꯊꯔꯤꯕ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯃꯁꯨꯡ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅꯁꯨ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯔꯤꯐꯤꯜ ꯑꯄꯁꯄꯥ, ꯔꯤꯐꯤꯜ CAA ꯍꯥꯏꯕꯅꯆꯤꯡꯕ ꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯎꯊꯔꯛꯂꯦ꯫ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯟꯖꯦꯟꯊꯣꯡ ꯃꯅꯥꯛ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯎꯊꯔꯛꯂꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯛꯁꯤꯗꯦꯟꯠꯗ 3 ꯁꯤꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯎꯊ PS ꯀꯤ ꯀꯤꯂꯣꯃꯤꯇꯔ 10 ꯂꯣꯝ ꯂꯥꯞꯅ ꯂꯩꯕ ꯅꯝꯕꯤꯁꯥꯒꯤ ꯃꯐꯝ ꯑꯃꯗ ꯁꯛꯇꯤꯃꯥꯟ ꯇ꯭ꯔꯛ MN 013I62 ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯗꯨꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯇ꯭ꯔꯛ ꯑꯗꯨꯗ ꯇꯣꯡꯂꯛꯈꯤꯕ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ꯫ ꯇ꯭ꯔꯛ ꯑꯁꯤ ꯅꯝꯕꯁꯤꯗ ꯂꯩꯕ 92 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯞ ꯇꯥꯟꯅ ꯅꯨꯡ ꯆꯤꯡꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯆꯤꯡꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯩꯇꯩ ꯐꯨꯔꯨꯞ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯛꯂꯦ꯫ ꯑꯀꯤ-ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝꯗ ꯂꯩꯔꯦ꯫ MLA ꯀꯨꯟꯖꯀꯦꯁꯣꯔ꯫ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯑꯀꯤ-ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝꯗ ꯂꯩꯔꯦ, ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯛꯂꯦ꯫ ꯆꯍꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯤꯚꯝ ꯑꯃ ꯁꯦꯝꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯇ꯭ꯔꯣꯟꯒꯤ ꯆꯦꯌꯔꯃꯦꯟ ꯁꯥꯄꯝ ꯀꯨꯟꯖꯀꯦꯁꯣꯔ ꯀꯦꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯗꯒꯤ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜꯃꯥꯟꯕꯤ ꯂꯝꯕꯤ ꯊꯤꯡꯈ꯭ꯔꯦ꯫ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯌꯥꯏꯔꯤꯄꯣꯛ ꯑꯖꯥꯗ ꯒꯣꯂꯥꯏꯗꯒꯤꯅ ꯀꯩꯊꯦꯜꯃꯥꯟꯕꯤ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯃꯐꯝ ꯑꯗꯨꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯠꯊꯈ꯭ꯔꯦ꯫ ꯃꯤꯔꯥꯕꯥꯏꯗ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯈ꯭ꯔꯦ꯫ ꯕꯤꯍꯨꯏꯃꯤꯡ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯇ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏꯒꯤ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯔꯛꯄꯗ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯨꯄꯥ ꯂꯥꯈ 5ꯒꯤ ꯁꯦꯟꯐꯝ ꯑꯃ ꯋꯦꯕ ꯂꯤꯇꯔ ꯑꯁꯤꯗ ꯉꯁꯤ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯀ꯭ꯋꯥ ꯄꯥꯝꯕꯤꯒꯤ ꯃꯅꯥꯗꯒꯤ ꯁ꯭ꯄꯨꯟ, ꯄ꯭ꯂꯦꯠ ꯌꯥꯎꯅ ꯄꯣꯠ-ꯆꯩ ꯍꯥꯞꯅꯕꯁꯤꯡ ꯁꯥꯔꯒ ꯄꯨꯊꯣꯔꯛꯂꯦ꯫ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯍꯦꯟꯒꯠꯂꯛꯂꯕꯁꯨ ꯄꯣꯖꯤꯇꯤꯚꯤꯇꯤꯒꯤ ꯆꯥꯡ ꯍꯟꯊꯔꯦ꯫ ꯃꯤꯑꯣꯏ 19 ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯪꯍꯟꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫